ꯄꯥꯎꯖꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯁꯥꯔꯗꯥꯒꯤ ꯁ꯭ꯀꯣꯔꯠ ꯃꯥꯔꯁꯦꯜ ꯅꯣꯡꯃꯩ ꯀꯥꯞꯅꯕꯗ ꯑꯃ ꯁꯣꯛꯂꯦ, ꯆꯦꯟꯅꯕ ꯐꯥꯔꯦ꯫ ꯕꯤꯖꯦꯄꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯦ ꯁꯥꯔꯗꯥꯒꯤ ꯌꯨꯝꯗ ꯃꯊꯧ ꯇꯧꯕ 8ꯁꯨꯕ MRꯒꯤ ꯔꯥꯏꯐꯜꯃꯦꯟ ꯑꯃꯅ ꯕꯦꯔꯦꯛ ꯑꯃꯠꯇꯗ ꯂꯩꯃꯤꯟꯅꯕ ꯑꯇꯣꯞꯄ ꯔꯥꯏꯐꯜꯃꯦꯟ ꯑꯃ ꯅꯣꯡꯃꯩꯅ ꯀꯥꯞꯄꯗꯒꯤ ꯑꯔꯨꯕ ꯐꯤꯚꯝꯗ ꯁꯣꯛꯄꯗꯒꯤ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤꯗ ꯂꯩꯈꯠꯅꯈ꯭ꯔꯦ ꯍꯥꯏꯅ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯅ ꯍꯥꯏꯔꯦ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯕꯤꯖꯦꯄꯤ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯦ ꯁꯥꯔꯗꯥꯒꯤ ꯕ꯭ꯔꯍꯃꯄꯨꯔ ꯑꯔꯤꯕꯝ ꯂꯩꯀꯥꯏ ꯑꯙꯤꯀꯥꯔꯤ ꯃꯌꯨꯝ ꯂꯩꯔꯛꯇ ꯂꯩꯕ ꯌꯨꯝꯗ ꯃꯊꯧ ꯇꯧꯕ ꯔꯥꯏꯐꯜꯃꯦꯟ ꯑꯃꯅ ꯕꯦꯔꯦꯛ ꯑꯃꯠꯇꯗ ꯂꯩꯃꯤꯟꯅꯕ ꯔꯥꯏꯐꯜꯃꯦꯟ ꯑꯃ ꯅꯣꯡꯃꯩꯅ ꯀꯥꯞꯄꯗꯒꯤ ꯑꯔꯨꯕ ꯐꯤꯚꯝꯗ ꯁꯣꯛꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯕꯗꯒꯤ ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯆꯪꯁꯤꯟꯈꯤ ꯍꯥꯏꯔꯦ꯫ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯗꯨꯅ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯕꯗ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯣꯛꯂꯕ ꯔꯥꯏꯐꯜꯃꯦꯟ ꯑꯗꯨ ꯅꯍꯥꯔꯣꯞꯇꯒꯤ ꯑꯦ ꯕꯤꯃꯣꯜ ꯆꯟꯗ꯭ꯔ ꯁꯔꯃ ꯀꯧꯏ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤ꯫ ꯃꯥꯒꯤ ꯔꯥꯏꯐꯜꯃꯦꯟ ꯅꯝꯕꯔ 8ꯁꯨꯕ MRꯒꯤ 9772ꯅꯤ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯄꯗ ꯆꯦꯟꯅꯔꯤꯕ ꯔꯥꯏꯐꯜꯃꯦꯟ ꯑꯗꯨꯅ ꯂꯤꯇꯥꯟꯗꯒꯤ ꯊꯣꯡꯉꯤꯡꯊꯥꯡ ꯄꯥꯏꯇꯦꯅꯤ, ꯃꯍꯥꯛꯀꯤ ꯔꯥꯏꯐꯜꯃꯦꯟ ꯅꯝꯕꯔ 8ꯁꯨꯕ MRꯒꯤ 132001578ꯅꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯔꯥꯏꯐꯜꯃꯦꯟ ꯑꯗꯨꯒꯤ ꯑꯁꯣꯛꯄꯒꯤ ꯐꯤꯚꯝ ꯂꯨꯁꯤꯜꯂꯛꯄꯗꯒꯤ ꯖꯅꯤꯝꯁꯇꯒꯤ ꯔꯤꯐꯔ ꯇꯧꯔꯛꯇꯨꯅ ꯍꯧꯖꯤꯛ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤꯗ ꯑꯔꯨꯕ ꯐꯤꯚꯝꯗ ꯂꯩꯈꯠꯅꯔꯤ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯥꯇꯨꯋꯥꯟ ꯑꯕꯣꯟꯃꯥꯏꯒꯤ ꯀꯦꯁ NIAꯗ ꯁꯤꯟꯅꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔ 12ꯗ ꯇꯃꯦꯡꯂꯣꯡ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗ ꯂꯩꯕ ꯑꯦꯄꯣꯂꯣ ꯒ꯭ꯔꯥꯎꯟꯗꯒꯤ ꯑꯥꯇꯨꯋꯥꯟ ꯑꯕꯣꯟꯃꯥꯏꯕꯨ NSN ꯑꯥꯏꯑꯦꯝꯅ ꯆꯤꯡꯅꯕꯁꯤꯡꯅ ꯅꯝꯗꯨꯅ ꯐꯥꯔꯒ ꯄꯨꯔꯕ ꯃꯇꯨꯡ ꯄꯥꯂꯣꯝ ꯚꯤꯂꯦꯖꯗ ꯁꯤꯅ ꯐꯪꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯊꯤꯒꯠꯅꯅꯕ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯅꯦꯁꯅꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯦꯖꯦꯟꯁꯤ NIAꯗ ꯁꯤꯟꯅꯔꯦ ꯍꯥꯏꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯒꯤ ꯑꯟꯗꯔ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯤꯇꯤꯁ ꯀꯨꯃꯥꯔꯅ ꯊꯣꯛꯄ ꯑꯣꯔꯗꯔ ꯑꯃꯅ ꯍꯥꯏꯔꯦ꯫ ꯉꯁꯤ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯥꯇꯨꯋꯥꯟ ꯑꯕꯣꯟꯃꯥꯏꯒꯤ ꯃꯤꯍꯥꯠ ꯖꯥꯎꯅ ꯍꯥꯏꯅ ꯌꯥꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯒꯤꯗꯃꯛ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯁꯦꯜ ꯈꯣꯝꯒꯠꯄ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯗ ꯑꯀꯥꯏꯕ ꯄꯤꯕꯗ ꯆꯦꯟꯅꯕꯁꯤꯡꯒꯤ ꯃꯊꯛꯇ ꯑꯟꯂꯣꯐꯨꯜ ꯑꯦꯛꯇꯤꯚꯤꯇꯤꯁ ꯄ꯭ꯔꯤꯚꯦꯟꯁꯟ ꯑꯦꯛ 1967ꯒꯤ ꯁꯦꯛꯁꯟ 16/17 ꯑꯃꯗꯤ 20ꯒꯤ ꯃꯈꯥꯗ ꯊꯧꯗꯣꯛ ꯑꯁꯤꯗ NIAꯅ ꯊꯤꯒꯠꯅꯅꯕ ꯁꯦꯟꯇꯔꯅ ꯑꯌꯥꯕ ꯄꯤꯔꯦ ꯍꯥꯏꯔꯦ꯫ ꯂꯣꯏꯅꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ NSN ꯑꯥꯏꯑꯦꯝꯒꯤ ꯃꯦꯝꯕꯔꯁꯤꯡ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯕꯅ UAP ꯑꯦꯛ 1967ꯒꯤ ꯁꯦꯛꯁꯟ 16, 17 ꯑꯃꯗꯤ 20ꯁꯨ ꯂꯧꯈꯠꯂꯤꯕ ꯀꯦꯁ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯦ ꯑꯃꯗꯤ ꯊꯤꯖꯤꯟꯕꯗ ꯍꯦꯟꯅ ꯈꯨꯗꯣꯡ ꯆꯥꯅꯅꯕꯒꯤꯗꯃꯛ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯀꯤ ꯄꯥꯎꯇꯥꯛ ꯃꯇꯨꯡ ꯏꯟꯅ ꯅꯦꯁꯅꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯦꯖꯦꯟꯁꯤ ꯑꯦꯛ 2008ꯒꯤ ꯁꯦꯛꯁꯟ 8ꯒ ꯂꯣꯏꯅꯅ ꯁꯦꯛꯁꯟ 6 ꯀ꯭ꯂꯣꯖ 4ꯒꯤ ꯃꯈꯥꯗ ꯊꯤꯒꯠꯄ ꯍꯧꯅꯅꯕ NIAꯗ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯗ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯅ ꯑꯟꯗꯔ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯑꯣꯔꯗꯔ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ꯫ ꯑꯃꯔꯣꯝꯗ ꯑꯥꯇꯨꯋꯥꯟ ꯑꯕꯣꯟꯃꯥꯏꯒꯤ ꯃꯤꯍꯥꯠ ꯑꯗꯨꯕꯨ ꯊꯤꯒꯠꯅꯅꯕ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ NIAꯗ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯁ꯭ꯄꯦꯁꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯣꯝ ꯑꯩꯆ ꯒ꯭ꯌꯥꯟꯄ꯭ꯔꯀꯥꯁꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯗꯨꯅ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ DGPꯅ ꯄꯤꯕ ꯋꯥꯔꯣꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯇꯦꯠ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯑꯥꯇꯨꯋꯥꯟ ꯑꯕꯣꯟꯃꯥꯏꯒꯤ ꯃꯤꯍꯥꯠꯇ ꯃꯔꯤ ꯂꯩꯅꯕ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯇ ꯊꯥꯗꯨꯅ ꯀꯦꯁ ꯑꯁꯤꯕꯨ NIAꯗ ꯁꯤꯟꯅꯕꯤꯅꯕ ꯍꯥꯏꯖꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯧꯈꯤꯕ ꯄꯨꯡ 24ꯗ ꯃꯤꯑꯣꯏ 189 ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤ, 3 ꯂꯩꯈꯤꯗꯦ꯫ ꯍꯧꯈꯤꯕ ꯄꯨꯡ 24 ꯑꯁꯤꯗ ꯃꯤꯑꯣꯏ 2,912 ꯀꯣꯚꯤꯗ-19 ꯇꯦꯁꯠ ꯇꯧꯕꯗ ꯃꯤꯑꯣꯏ 187 ꯅꯧꯅ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ꯫ ꯃꯤꯑꯣꯏ 3ꯅ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯔꯤꯄꯣꯔꯠꯅ ꯍꯥꯏꯔꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤꯒꯤ ꯑꯣꯏꯅ ꯄꯣꯖꯤꯇꯤꯚꯤꯇꯤ ꯔꯦꯠ ꯆꯥꯗ 5.6 ꯑꯣꯏꯈꯤ꯫ ꯍꯧꯈꯤꯕ ꯄꯨꯡ 24 ꯑꯁꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤꯕꯁꯤꯡ ꯑꯗꯨꯗꯤ ꯕꯤꯁꯅꯨꯄꯨꯔꯗ 9, ꯆꯥꯟꯗꯦꯜꯗ 1, ꯁꯤꯁꯤꯄꯨꯔꯗ 9, ꯏꯝꯐꯥꯜ ꯏꯁꯠꯇ 35, ꯏꯝꯐꯥꯜ ꯋꯦꯁꯠꯅ 43, ꯀꯥꯡꯄꯣꯛꯄꯤꯗ 1, ꯐꯔꯖꯨꯜꯗ 5, ꯁꯦꯅꯥꯄꯇꯤꯗ 3, ꯇꯃꯦꯡꯂꯣꯡꯗ 3, ꯇꯦꯡꯅꯧꯄꯜꯗ 5, ꯊꯧꯕꯥꯜꯗ 9, ꯎꯈ꯭ꯔꯨꯜꯗ 3ꯅꯤ꯫ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯂꯕꯁꯤꯡ ꯑꯁꯤ ꯊꯥꯔꯒ ꯑꯄꯨꯟꯕ ꯀꯟꯐꯥꯔꯝ ꯀꯦꯁ 1,10,993 ꯁꯨꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯄꯨꯡ 24 ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯏꯝꯐꯥꯜ ꯏꯁꯠꯇꯒꯤ ꯃꯤꯑꯣꯏ 2 ꯑꯃꯗꯤ ꯀꯥꯡꯄꯣꯛꯄꯤꯗꯒꯤ 1ꯅꯤ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯊꯥꯔꯒ ꯂꯩꯈꯤꯗꯕ ꯃꯁꯤꯡ 1,159 ꯁꯨꯈ꯭ꯔꯦ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯆꯤꯡꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯥꯗꯔꯛꯄ ꯁꯦꯟꯐꯝꯁꯤꯡ CEOꯅ ꯂꯥꯟꯅ ꯁꯤꯖꯤꯟꯅꯔꯦ, ꯆꯩꯔꯥꯛ ꯄꯤꯌꯨ ꯋꯥꯔꯛ ꯑꯦꯖꯦꯟꯁꯤꯁꯤꯡ꯫ 14 ꯐꯥꯏꯅꯥꯟꯁ ꯀꯃꯤꯁꯟꯒꯤ ꯃꯈꯥꯗ ꯆꯤꯡꯒꯤ ꯃꯐꯝꯁꯤꯡꯗ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯥꯗꯔꯛꯄ ꯁꯦꯟꯐꯝꯁꯤꯡ CEO ꯗꯤꯕꯨ ꯒꯥꯡꯃꯩꯅ ꯂꯥꯟꯅ ꯁꯤꯖꯤꯟꯅꯔꯦ, ꯂꯩꯉꯥꯛꯅ ꯑꯊꯨꯕꯗ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯋꯥꯔꯛ ꯑꯦꯖꯦꯟꯁꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯥꯄꯤꯜ ꯇꯧꯔꯛꯂꯦ꯫ ꯆꯤꯡꯃꯩꯔꯣꯡꯗ ꯂꯩꯕ MBC ꯒꯦꯁꯠ ꯍꯥꯎꯁꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁꯠ ꯑꯜꯍꯟ ꯀꯃꯩꯅ ꯍꯥꯏ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯀꯨꯝꯖꯥ 2018, 19ꯒꯤ 14 ꯐꯥꯏꯅꯥꯟꯁ ꯀꯃꯤꯁꯟꯒꯤ ꯃꯈꯥꯗ ꯆꯤꯡꯒꯤ ꯂꯝꯁꯤꯡꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯇꯧꯅꯅꯕꯒꯤꯗꯃꯛ ꯂꯨꯄꯥ ꯀ꯭ꯔꯣꯔ 19,2,9,079 ꯊꯥꯗꯔꯛꯈꯤ꯫ ꯑꯗꯨꯕꯨ CEO ꯗꯤꯕꯨ ꯒꯥꯡꯃꯩꯅ ꯋꯥꯔꯛ ꯑꯦꯖꯦꯟꯁꯤꯁꯤꯡꯗ ꯁꯦꯟꯐꯝ ꯑꯁꯤ ꯌꯧꯍꯟꯗꯅ ꯈꯨꯜꯗ ꯌꯥꯅꯔꯒ ꯁꯦꯜ ꯑꯗꯨ ꯂꯥꯟꯅ ꯁꯤꯖꯤꯟꯅꯈꯤ꯫ ꯋꯥꯔꯛ ꯑꯦꯖꯦꯟꯁꯤ ꯑꯣꯏꯅ ꯃꯤꯡ ꯍꯥꯞꯂꯕꯁꯨ ꯁꯦꯜ ꯐꯪꯗꯦ꯫ ꯃꯥꯅ ꯑꯄꯥꯝꯕ ꯃꯤꯗ ꯑꯄꯥꯝꯕ ꯁꯦꯟꯐꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗ ꯁꯤꯖꯤꯟꯅꯈ꯭ꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯣꯔꯠꯇ ꯀꯦꯁ ꯐꯥꯏꯜ ꯇꯧꯈꯤ, ꯍꯤꯌꯥꯔꯤꯡꯁꯨ ꯇꯧꯈꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯗꯤꯕꯨ ꯒꯥꯡꯃꯩꯒꯤ ꯃꯊꯛꯇ
inquiry tawrakpadagi fact finding leikre case adu ngasi fawba loisindana leire BJP gi lengakna corruption muthut kadapani terrorist muthut kadapani ahna su Tamil district su sadanninge hausu work agency singi mathakta difu gangmaina ki halakle hiramasi gi matang tamari leinaba authority na asumbadu atubada putok piu mara leba sel sakiba officer ki mathakta cherak pibina na apel tawrakle Devona Hypok Jadona Amadi Radi Gadin Yogi Memorial Sing Sagana Bagi Mingda Alan Kamay Masagi Mingda Power Lupa Lak Taragam Doilok Toki Officers in the Sato Laga Lara Basing Hian the Lara Bohelagi Asugumba corrupted web officers Singi Matak the Serap Bibina was Apple Tauratun Azumba Pangri Power Kongsang Sanction Kigani and Sumara Makatana Fongdoki Makatarakpa Atopa Pau Amadana Afghanistan Gizas Oirambi Nupi Ama Hatkani Hadunaki Halakpadagi Mayum Tadok Sian Kre Taliban sing hantakta jailda leramba criminal sing thadokiba adu jawpa mi hatpada senaba nopa mana hatkani hatun ki halakpadagi Afghanistan gi jas orambe masuma kopi nupi amamayum thadoktuna atopa mafam amada jen kre aire bawusna hai Taliban sing Afghanistan pasin ringai gi masama ki nupi wa minungsi leitana tamthina hatkibagi marakta sahi kun jenda leina ba matamaduge jas oramba nupi asna wail adu da warep laukibani aire UK da base da ko pami sing da nupi asna phangdokibada mahaki career manungda murder, torture amadi rape kamari lenaba case kamari lena miyoi kya jail da thajin ki aire adobo laibak thibadi Taliban sing Afghanistan kudum chansin khraba matung da ki jail da lenaba criminal sing ado Taliban sing loina thadokibada gi mahakumna jas orami nupi chani kunrom su atkane hana ki halakpana singba threaten kya tawragle aike mara makata na phangdokibada Taliban sing jail da lenaba prisoner loina mak thadokre tabada gi mahakamade mahaki mung manung punna makoina leiriba city adu thadoktra sian kibani loina Laibak Pabadagi Taliban Singi checkpoint sing lantok pangam ki ana magna bawmi sing da phangdoki aire Masagi ikai khumna ba mangan bikhrabe nupi ama abortion tawna na bahona bada laikidre Tha tarugi mamang da nupi oibi ki ikai khumna ba mangan khrabi Uttar Pradesh ki Aminpur da laiba masage sahi kun rom suraba dalit nupi ama abortion tawna na bahona bada laikidre aire Agency ki pauna hai thodok adu da sena ba doctor jauna bi mari police na phare Napi aduna labukta thabak sudan lairingda silent sing kobami amra rep tawke adaba matamadu police ta pawbi bi kide aire sahi se hau kiba September kunmanga da napi adu masanu garak tabadi hostel amada pokatke tungda bhag mirole aiba imung manung da khangba ngam kiba kaloina abortion tawna da bahona badal lai hidabani aire thawdoga siga mari laina napi adu rep tawkiba silent sing apokpa ramnaren Makhura Sefnaren jauna abortion tawba du da chenari ba doctor yauna punna miyoi mari gi matakta UP police na case ambalokutuna FIR register tawkre aire aroibada content singa sigi mar oiba pau khara asiba pau tamjariba Manipur local news YouTube channel amadi Facebook page asedagi yengbiriba punamak pathagasari channel asena tomda kandarabadi subscribe tawbidribasina subscribe tawbirambolena like and share tawsu kawi kan pramakpo amuka na thagasari